ꯃꯌꯥꯝ ꯈꯧꯄꯨꯝꯒꯤ ꯏꯆꯟ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯩ ꯌꯧꯖꯔꯦ꯫ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯨ, ꯈꯣꯡꯎꯞ ꯏꯆꯟꯁꯤꯡ ꯑꯗꯨꯅ ꯇꯣꯡꯉꯝꯕ ꯈꯣꯡꯎꯞ ꯃꯈꯣꯏ ꯁꯤꯗ ꯇꯥꯔ ꯂꯩꯔꯦ꯫ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯈꯣꯡꯎꯞꯁꯤꯡꯁꯦ ꯑꯁꯤꯗ ꯇꯥꯔ ꯂꯩ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ꯫ ꯁꯤꯗ ꯈꯣꯡꯎꯞ ꯂꯩꯔꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯁꯤꯡ ꯑꯌꯥꯝꯕ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ꯫ ꯁꯤꯗ ꯁꯝꯆꯦꯠꯀ ꯃꯣꯏꯅ ꯍꯥꯠꯂꯝꯕ ꯁꯝꯆꯦꯠꯀ ꯇꯥꯏꯁꯤꯗ ꯃꯣꯏꯅ ꯁꯤ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯈꯧꯄꯨꯝ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯣ ꯈꯧꯄꯨꯝꯗ ꯌꯧꯕꯒ ꯃꯌꯥꯝ ꯑꯃꯨꯛ ꯎꯍꯜꯂꯒꯦ꯫ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩ ꯁꯛꯁꯦ ꯐꯖꯅ ꯎꯍꯟꯕ ꯐꯪꯗꯕ, ꯑꯗꯨꯅ ꯁꯛꯁꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯎꯍꯟꯒꯦꯅ ꯇꯧꯕꯅꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ, ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗ ꯑꯥꯗ ꯂꯩꯗꯣꯏꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯧꯄꯨꯝ ꯌꯧꯔꯦ꯫ ꯈꯧꯄꯨꯝꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ, ꯍꯟꯗꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯃꯥꯏ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯁꯤ ꯌꯧꯔꯦ꯫ ꯌꯧꯔꯀꯥꯟꯗ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯄ꯭ꯔꯣ ꯑꯦꯔꯤꯌꯥ ꯗ꯭ꯔꯥꯏꯚ ꯁ꯭ꯂꯣ ꯑꯦꯟ ꯊꯥꯏ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯦꯠꯂꯒ ꯊꯝꯕꯤꯕꯅꯤ ꯁꯤꯗ ꯌꯦꯡꯉꯨ꯫ ꯁꯤ ꯂꯩ, ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯅ ꯌꯥꯝꯅ ꯐꯖꯕ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯂꯒ ꯊꯝꯕꯤꯔꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯄ꯭ꯔꯣ ꯑꯦꯔꯤꯌꯥ ꯗ꯭ꯔꯥꯏꯚ ꯁ꯭ꯂꯣꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝꯗ ꯌꯧꯔꯦ꯫ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯕꯁ ꯑꯃ ꯎꯟꯊꯗꯅ ꯏꯆꯟ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯂꯩꯈꯤꯗꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯝꯅ ꯈꯣꯠꯅ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ, ꯑꯩꯉꯣꯟꯗ ꯑꯝꯇ ꯆꯠꯄꯤꯌꯨ, ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯤꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯇꯁꯦꯡꯅꯃꯛ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯑꯩꯁꯦ ꯂꯥꯛꯆꯔꯕꯅꯤ ꯁꯤꯗ꯫ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁꯤꯗ ꯎꯔꯤꯕ ꯃꯐꯝꯁꯦ, ꯕꯁꯁꯦ ꯑꯥꯗ ꯃꯈꯥꯗ ꯇꯥꯔ ꯂꯩꯀꯣ, ꯑꯥꯗ ꯃꯈꯥꯗ ꯉꯥꯜꯂ ꯂꯩꯔꯤꯁꯦ ꯁꯤ ꯕꯁꯅꯤ꯫ ꯑꯁꯤꯗꯒꯤ ꯇꯁꯦꯡꯅ ꯑꯣꯟꯊꯈꯤꯕꯅꯤ꯫ ꯌꯥꯝ ꯁꯥꯊꯤꯕ ꯖꯒꯥꯗꯤ ꯅꯠꯇꯦ, ꯀꯩꯁꯨ ꯐꯖꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯃꯐꯝꯅꯤ꯫ ꯑꯗꯣ ꯁꯤꯗꯅꯤ ꯑꯣꯟꯊꯔꯤꯁꯦ, ꯇꯁꯦꯡꯅ ꯑꯁꯤꯗ ꯑꯣꯟꯊꯈꯤꯕꯅꯤ꯫ ꯁꯤ ꯂꯩ, ꯑꯩ ꯎꯠꯂꯛꯀꯦ꯫ ꯑꯁꯤ ꯇꯥꯁꯟꯈꯤꯕ, ꯁꯤ ꯇꯥꯁꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯁꯇꯨꯅꯤ ꯑꯥꯗ ꯂꯥꯏꯠ ꯑꯃ ꯉꯥꯜꯂ ꯇꯥ ꯂꯩꯁꯦ, ꯁꯤ ꯕꯁꯇꯨꯅꯤ꯫ ꯁ꯭ꯋꯥꯏꯗ ꯁꯤꯗꯅꯦ ꯇꯥꯁꯜꯂꯀꯥꯟꯗ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯈ꯭ꯔꯤꯕꯗꯣ꯫ ꯃꯐꯝ ꯑꯁꯤ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯂꯝꯕꯤ ꯅꯠꯇꯦ, ꯐꯖꯅ ꯇꯞꯅ ꯊꯧꯕ ꯃꯇꯝꯗ ꯀꯩꯁꯨꯛꯇꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨ ꯌꯦꯡꯉꯣ ꯃꯐꯝ ꯑꯁꯤ ꯃꯈꯥꯁꯤꯗ ꯑꯣꯟꯊꯈꯤꯕꯅꯤ꯫ ꯑꯗꯣ ꯃꯈꯥꯒꯤ ꯁꯔꯨꯛꯁꯨ ꯑꯃꯨꯛ ꯎꯍꯜꯂꯛꯑꯒꯦ, ꯃꯈꯥ ꯃꯅꯨꯡꯁꯤꯗ ꯀꯩ ꯂꯩ, ꯑꯗꯒꯤ ꯕꯁ ꯃꯅꯥꯛꯇ ꯀꯩꯀꯩ ꯇꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯝꯅꯩ ꯇꯝꯅꯗꯦ ꯑꯗꯣ ꯉꯁꯤ ꯇꯁꯦꯡꯅ ꯎꯍꯜꯂꯒꯦ, ꯉꯁꯤꯗꯤ ꯗꯥꯏꯔꯦꯛ ꯎꯍꯜꯂꯒꯦꯅ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯆꯠꯂꯕꯅꯤ ꯈꯧꯄꯨꯝ ꯇꯥꯅ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗ ꯃꯃꯥꯡꯗ ꯎꯔꯤꯕ ꯕꯁ ꯑꯁꯤꯅꯤ ꯍꯟꯗꯛ ꯈꯧꯄꯨꯝ ꯆꯠꯄꯗ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯀꯌꯥꯃꯔꯣꯝꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯕꯁꯇꯨ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯝꯅ ꯈꯣꯠꯅꯕ ꯇꯧꯋꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯎꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯝꯇꯪ ꯆꯠꯂꯒ ꯌꯦꯡꯊꯣꯛꯄꯤꯌꯨ, ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ, ꯇꯝꯅꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯒ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯇꯁꯦꯡꯅ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯒꯦꯅ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤ ꯂꯥꯛꯑꯕꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ꯫ ꯁꯤꯗ ꯌꯦꯡꯉꯨ, ꯕꯁꯁꯦ ꯁꯤ ꯇꯥ ꯂꯩꯔꯦꯀꯣ, ꯃꯊꯛꯁꯤꯗ ꯑꯩꯅ ꯑꯣꯟꯊꯔꯛꯏꯁꯦ꯫ ꯇꯁꯦꯡꯅ ꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯤ ꯃꯤꯅꯥꯗꯨ ꯌꯥꯎꯈꯤꯕꯗꯣ꯫ ꯕꯁ, ꯁꯤ ꯕꯁ ꯃꯅꯨꯡꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ꯫ ꯁꯤꯗ ꯀꯔꯤ ꯂꯩꯒꯦꯅ ꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯦꯀꯣ ꯁꯦ ꯌꯦꯡꯉꯨ꯫ ꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯉꯨ, ꯁꯤ ꯀꯔꯤꯝ ꯂꯩꯇꯦ, ꯀꯔꯤꯝꯇ ꯇꯧꯗꯦ ꯁꯤꯗ꯫ ꯕꯁꯁꯦ ꯁꯤ ꯇꯥ ꯂꯩꯔꯦ꯫ ꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯈꯔ ꯚ꯭ꯌꯨ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯇꯥꯕꯤꯔꯨꯒꯅꯨ꯫ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯐꯝꯁꯤ ꯆꯞ ꯆꯥꯕꯤ ꯂꯩꯔꯤꯁꯦ, ꯑꯗꯣ ꯀꯔꯤꯝꯇ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯇꯦ, ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ꯫ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ, ꯃꯌꯥꯝ ꯈꯧꯄꯨꯝꯒꯤ ꯏꯆꯟ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯩ ꯌꯧꯖꯔꯦ꯫ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯨ, ꯈꯣꯡꯎꯞ ꯏꯆꯟꯁꯤꯡ ꯑꯗꯨꯅ ꯇꯣꯡꯉꯝꯕ ꯈꯣꯡꯎꯞ ꯃꯈꯣꯏ ꯁꯤꯗ ꯇꯥꯔ ꯂꯩꯔꯦ꯫ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯈꯣꯡꯎꯞꯁꯤꯡꯁꯦ ꯑꯁꯤꯗ ꯇꯥꯔ ꯂꯩ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ꯫ ꯁꯤꯗ ꯈꯣꯡꯎꯞ ꯂꯩꯔꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯁꯤꯡ ꯑꯌꯥꯝꯕ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ꯫ ꯁꯤꯗ ꯁꯝꯆꯦꯠꯀ ꯃꯣꯏꯅ ꯍꯥꯠꯂꯝꯕ ꯁꯝꯆꯦꯠꯀ ꯇꯥꯏꯁꯤꯗ ꯃꯣꯏꯅ ꯁꯤ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯝꯕ ꯃꯅꯨꯡꯁꯤ ꯌꯦꯡꯉꯨ꯫ ꯃꯅꯨꯡꯁꯤ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨ꯫ ꯁꯤꯗꯅꯦ ꯅꯟꯁꯤꯜꯂꯒ ꯄꯨꯊꯣꯛꯅꯗꯅ ꯁꯤꯗ ꯈꯣꯠꯇꯅ ꯇꯧꯈꯤꯕꯁꯤꯡꯗꯣ꯫ ꯃꯁꯤ ꯃꯅꯨꯡꯁꯤꯗ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨꯁꯦ, ꯀꯔꯤꯝ ꯂꯩꯇꯦꯀꯣ, ꯀꯔꯤꯝꯇ ꯎꯗꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ꯫ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯇ ꯎꯠꯂꯛꯇꯦ꯫ ꯉꯥꯛꯇꯪ ꯊꯝꯒꯦꯀꯣ, ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ ꯁꯤꯗꯀꯣ꯫ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯝꯕ ꯀꯣꯜ ꯂꯤꯛ ꯁꯤꯗ ꯇꯥ ꯂꯩꯔꯦ꯫
ꯈꯨꯠ ꯊꯛ ꯂꯥꯎ ꯊꯤꯟꯗꯣꯔꯒ ꯇꯛ ꯄꯥꯏꯔꯛꯑꯗꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯁꯦ ꯅꯨꯡꯁꯤꯠꯇꯅꯤ ꯆꯞꯄꯒ ꯀꯌꯥꯃꯔꯣꯝ ꯑꯁꯣꯛꯄꯟ ꯊꯣꯛꯈ꯭ꯔꯤꯕ ꯇꯥꯁꯟꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯎꯕ ꯃꯇꯝꯗ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯗꯨꯗ ꯃꯤꯅ ꯉꯥꯡꯅꯕꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯆꯠꯄꯅꯦ ꯃꯐꯝ ꯑꯁꯤ ꯀꯨꯀꯔꯒ ꯂꯣꯏ ꯇꯥꯔ ꯂꯩꯔꯦ ꯁꯤ ꯀꯨꯀꯔ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯝꯕꯩꯁꯤ ꯀꯨꯀꯔ ꯁꯤꯗ ꯇꯥꯔ ꯂꯩꯔꯦ ꯌꯦꯡꯉꯨ ꯁꯤ ꯑꯀꯣꯏꯕꯁꯦ ꯁꯤ ꯕꯁ ꯃꯅꯨꯡꯅꯤ ꯇꯁꯦꯡꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒ ꯊꯝꯕꯥꯜꯅꯨꯒ ꯄꯨꯟꯁꯤꯟꯅꯈꯤꯕ ꯑꯗꯩ ꯊꯝꯕꯥꯜꯅꯨꯅ ꯂꯧꯕꯩ ꯇꯥꯏꯞꯇꯒ ꯇꯧꯕꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤꯗꯣ ꯃꯥꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯗꯣ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯆꯈꯤꯕꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯏ ꯄꯨꯟꯁꯤꯗꯣ ꯃꯥꯏ ꯂꯥꯏꯐꯇꯣ ꯀꯠꯊꯣꯛꯆꯔꯤꯅꯦꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯩꯁꯨ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯇꯤꯟꯁꯤ ꯃꯤ ꯍꯥꯠꯄ ꯑꯗꯒꯤ ꯃꯤꯕꯨ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕꯩ ꯇꯥꯏꯞꯇ ꯍꯦꯛꯇ ꯎꯅꯍꯟꯕ ꯅꯠꯇꯦ ꯂꯥꯏ ꯂꯝꯂꯥꯟꯕꯃꯛꯇ ꯑꯣꯏꯔꯣ ꯂꯥꯏ ꯂꯝꯂꯥꯜꯂꯒꯁꯨ ꯂꯥꯏ ꯂꯝꯂꯥꯟꯕ ꯐꯠꯇꯦꯗ ꯍꯥꯏꯖꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯗꯗꯅ ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯅ ꯃꯥꯏ ꯃꯃꯥꯡꯗ ꯂꯥꯜꯂꯨꯕ ꯃꯇꯝꯗ ꯂꯥꯏꯗꯨꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯋꯥꯔꯧꯈꯤꯅꯣ ꯍꯥꯏꯁꯤꯅꯤ ꯀꯩꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯀꯣ ꯁꯤꯗ ꯑꯍꯟ ꯃꯌꯥꯝꯁꯤꯅ ꯈꯥꯏꯖꯤꯟꯗꯅ ꯂꯥꯏ ꯂꯝꯂꯥꯟꯕ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯁꯤ ꯌꯥꯝꯅ ꯑꯈꯪꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯠꯇꯕꯒꯤ ꯇꯥꯏꯞꯇ ꯃꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯂꯥꯏꯅ ꯎꯍꯟꯕ ꯏꯁꯣꯔꯅ ꯑꯋꯥꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯇꯥꯍꯟꯕ ꯍꯧꯅꯗꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯉꯨ ꯀꯩ ꯂꯩꯕ ꯎꯏ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯁꯦ ꯃꯅꯤꯡꯁꯦ ꯂꯣꯏ ꯇꯥꯔꯦꯀꯣ ꯁꯤꯗ ꯒ꯭ꯂꯥꯁꯁꯤ ꯆꯣꯏꯔ ꯇꯥꯔ ꯂꯩꯔꯦ ꯉꯥ ꯀꯧꯇꯥꯒꯁꯦ ꯑꯥꯗ ꯑꯃꯨꯛ ꯉꯥ ꯀꯧꯇꯥꯁꯨ ꯑꯗꯨꯝ ꯇꯥꯔꯤ ꯃꯌꯥꯝ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯊꯥꯡꯗꯣꯛꯑꯒ ꯊꯝꯅꯈꯤꯕ ꯃꯐꯝꯗꯣ ꯁꯤꯗ ꯑꯍꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯊꯥꯡꯗꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯇꯥꯈꯤꯕ ꯃꯐꯝꯗꯨꯅꯤ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯤꯅꯤ ꯑꯁꯤꯕ ꯊꯥꯡꯗꯣꯛꯑꯒ ꯊꯝꯕꯗꯣ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯊꯝꯕ ꯖꯒꯥꯗꯨꯅꯤ ꯃꯐꯝꯁꯤ ꯌꯦꯡꯉꯨ ꯍꯩꯁ ꯁꯤꯗ ꯏꯁꯣꯔ ꯑꯃꯁꯨ ꯂꯩꯀꯣ ꯁꯤ ꯂꯩ ꯏꯁꯣꯔꯁꯦ ꯌꯦꯡꯉꯨ ꯏꯁꯣꯔ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯊꯝꯈꯤꯕ ꯖꯒꯥꯗꯨꯅꯤ ꯑꯗꯨꯒ ꯁꯤ ꯃꯈꯥꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯁ꯭ꯋꯥꯏꯗꯁꯨ ꯇꯥꯁꯜꯂꯦ ꯍꯥꯏꯕ ꯑꯩꯅ ꯄꯥꯎ ꯇꯥꯕꯀꯣ ꯁꯤ ꯃꯈꯥꯁꯤꯗ ꯇꯥꯁꯜꯂꯦꯅ ꯄꯥꯎ ꯇꯥꯕ ꯃꯐꯝꯅꯤ ꯁꯤꯗ ꯀꯩ ꯂꯩꯒꯦ ꯇꯣꯟꯗ ꯅꯞꯄꯦ ꯀꯩꯝ ꯅꯞꯇꯦꯀꯣ ꯀꯩꯝ ꯂꯩꯇꯦ ꯇꯨꯔꯨꯔꯨꯒ ꯀꯩꯝ ꯍꯥꯏꯔꯛꯇꯦꯀꯣ ꯀꯔꯤꯝꯇ ꯂꯩꯇꯕ ꯖꯒꯥꯅꯤ ꯀꯩꯝꯇ ꯇꯝꯅ ꯈꯣꯠꯅꯕ ꯌꯥꯝꯅ ꯑꯀꯟꯕ ꯂꯩꯇꯦ ꯁꯤ ꯃꯈꯥꯗꯁꯨ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯍꯥꯏ ꯁꯤ ꯃꯈꯥꯗꯁꯨ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯍꯥꯏ ꯀꯨꯝꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨ ꯌꯥꯝ ꯉꯝꯃꯦꯀꯣ ꯉꯝꯕꯅꯤꯅ ꯀꯨꯝꯗꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯎꯟꯊ ꯈꯣꯠꯊꯕ ꯊꯣꯛꯑꯗꯤ ꯐꯠꯇꯦꯗꯅ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯖꯒꯥꯁꯦ ꯌꯦꯡꯉꯨ ꯁ꯭ꯋꯥꯏꯗꯅꯤ ꯃꯤ ꯁꯤ ꯈꯣꯠꯈꯤꯗꯅ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯇꯥꯔꯝꯕꯗꯒꯤ ꯄꯨꯈꯠꯅꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯂꯩꯔꯦꯁꯦ ꯌꯦꯡꯉꯨ ꯁꯤꯅ ꯕꯁ ꯃꯅꯨꯡꯗꯣ ꯕꯁ ꯃꯅꯨꯡꯗ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯅꯨꯡꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯦ ꯀꯩꯝ ꯂꯩꯇꯦ ꯃꯌꯥꯝ ꯀꯩꯝ ꯇꯧꯔꯛꯇꯦ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯇꯧꯔꯛꯇꯦ ꯗꯥꯏꯔꯦꯛ ꯃꯤ ꯁꯤꯈꯤꯕ ꯃꯐꯝꯗꯨꯅꯤ ꯆꯪꯉꯤꯁꯦ ꯃꯤ ꯂꯩꯈꯤꯕ ꯃꯐꯝꯗ ꯆꯪꯉꯤꯁꯦ ꯀꯩꯝ ꯇꯧꯗꯦꯀꯣ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦ ꯁꯤ ꯄꯦꯛ ꯁꯣꯛ ꯍꯥꯏꯕꯐꯥꯎ ꯇꯥꯗꯦ ꯌꯦꯡꯉꯨ ꯀꯔꯤ ꯇꯥꯒꯦꯅ ꯁꯤ ꯀꯔꯤꯝ ꯇꯥꯗꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯩꯁꯦ ꯈꯧꯄꯨꯝꯗꯅꯦ ꯁꯤ ꯑꯩ ꯃꯅꯤꯡꯗ ꯎꯔꯤꯕ ꯕꯁꯁꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯁꯤꯕ ꯊꯣꯛꯈꯤꯕ ꯑꯁꯤꯕ ꯇꯥꯔꯒ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯁꯤ ꯕꯁꯁꯤꯗꯅꯦ ꯁꯣꯛꯈꯤꯕꯗꯣ ꯁꯤ ꯃꯅꯤꯡ ꯕꯁ ꯑꯝꯇ ꯐꯅ ꯑꯣꯜꯂꯨꯅꯦ ꯊꯥꯡꯒꯠꯂꯣ ꯕꯁ ꯊꯥꯡꯒꯠꯂꯣ ꯁꯤ ꯕꯁꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯃꯣꯏ ꯆꯥꯛ ꯆꯥꯔꯝꯕ ꯀꯩꯀꯩ ꯂꯣꯏ ꯇꯥ ꯂꯩꯔꯦ ꯁꯤꯗ ꯁ꯭ꯋꯥꯏ ꯁꯨꯞ ꯆꯠꯂꯒ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯅꯦ ꯃꯤ ꯑꯁꯤꯕ ꯊꯝꯃꯤ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯁꯤꯗꯁꯨ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯦ ꯃꯨꯔꯇꯤꯗꯨ ꯎꯍꯟꯕꯤꯌꯨ ꯑꯗꯩ ꯁꯣꯝꯗ ꯀꯦꯃꯦꯔꯥ ꯁꯣꯝꯗ ꯂꯩꯕꯤꯌꯨ ꯁꯤ ꯂꯩꯔꯦ ꯁꯤ ꯀꯩꯝ ꯇꯧꯗꯦ ꯈꯣꯠꯇꯦ ꯀꯩꯝ ꯀꯤꯗꯦ ꯁꯤ ꯂꯩ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡꯅ ꯇꯣꯡꯉꯝꯕ ꯈꯣꯡꯎꯞ ꯑꯗꯣ ꯁꯤꯗ ꯇꯥꯔ ꯂꯩꯌꯦꯀꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯁꯝꯖꯦꯠ ꯇꯥꯔꯝꯃꯤ ꯃꯣꯏ ꯃꯦꯀꯞ ꯇꯧꯕꯒꯤ ꯃꯣꯏ ꯃꯦꯀꯞ ꯇꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯇꯥꯔ ꯂꯩꯔꯝꯃꯤ ꯁꯝꯖꯦꯠ ꯇꯥꯔꯝꯃꯤꯁꯦ ꯏꯆꯟꯁꯤꯡꯗꯨꯅ ꯇꯣꯡꯉꯝꯕ ꯃꯣꯏ ꯈꯣꯡꯎꯞꯁꯤꯡꯗꯨꯅꯤꯀꯣ ꯈꯣꯡꯎꯞꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯒꯦ
ꯈꯣꯡꯁꯤꯡ ꯊꯣꯛꯅꯤ ꯑꯗꯨꯒ ꯖꯒꯥꯁꯤ ꯀꯩꯝꯇ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝ ꯍꯜꯂꯛꯄꯩ ꯚꯤꯗꯤꯑꯣꯅꯦ ꯍꯜꯂꯦ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯕ ꯏꯁꯥ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯊꯦꯛꯄ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯋꯦ ꯉꯥꯎꯋꯦ ꯇꯧꯋꯦ ꯌꯨꯝ ꯌꯧꯕꯒ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯁꯤ ꯑꯉꯧꯕ ꯃꯐꯝꯗ ꯎꯍꯧꯕ꯭ꯔꯥ ꯑꯉꯧꯕ ꯑꯣꯀꯦ ꯅꯣꯏ ꯑꯅꯤ ꯎꯔꯛꯄ꯭ꯔꯥ ꯁꯤ ꯃꯇꯥꯏ ꯑꯉꯧꯕ ꯃꯐꯝꯗ ꯎꯔꯛꯄ꯭ꯔꯥ ꯂꯨꯞꯇꯨ ꯆꯪꯒꯜꯂꯣꯏ ꯅꯥꯕ ꯑꯝꯇ ꯆꯪꯒꯜꯂꯣꯏ ꯃꯩ ꯑꯃ ꯇꯧꯑꯣ ꯍꯜꯂꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯦ